Malem Pumbada Pangthok Nariba Christian Lining Chatpa Singi Senglaba Numit Good Friday Lamdam Asidasu Pangthok Nakre Lord Jesus Christ na Taibang Thado Kiba Numit Asigi Tauram Asik Chingmairong the Laiba MBC Church Tasu Lining Laishwan Gitauram Galoinana Pangthoki Christian Lining Chatpa Singi Makok Thongba Mioi Kayaga Loinana Jesus Christ ki mafam da Thoni Baga Loinana fasting prayer su Tauki Good Friday Gitauram Asiga Mari Lainana MBCC Imphal ki Pastor Reverend Juinkang Mang Daimaina Good Friday asi Christian Lining Chatpa Singi Yamna Maru Oiba Numit Amani Numit Asida Lining Laishwan gi Thauram Pangthoktuna Aran Asoi Tauruba Mayam Adu Jesus na Ngakpiba Amadi Tungi Lambida Nungai Yaifaba Puraknaba Thoni Bani Haiki Loinana Good Friday na Lamdam Asida Lairiba Miyambi Marakta Loiba Naidraba Nungshinaba Amana Amabo Ngakpi Haiba Tauzal Amasung Minungshi Laibaga Loinana Amata Oibagi Wakalon Pinabiba Oirashanu Hairakli Nyogi the Makta, Prabhu Sukrasana, Sibiba, Iba Numitning Sisi, and the Hoi Persona Togani, Hoi Pap Copinaba, Time Pansi the Labor, Papan Maglese Copinaba, Aduga Hoi Nushi Tanana, Laningai, Amamambu Copibangam Ningai, Ratogani, Aduga Nueva Pun the Maxi, Nasi, Equa Good Friday, Christian sing Ayamba, Hoi celebrate Tausi, Moruana Siba, or Su Equasi, Equagi Pap Copi Hiba, Prabhu Sukrasagi, Nushi Bigi Maramna, Equa Siga the Mutamana, Sibikre, Modigamana Equasi, Loman Nai. Eternal life salvation Madu Fangani Haibigi Asani Mudigi Maktosu Hoi Persona Togani Good Friday Tobigi Madugi message di Hoi Ishona Hoi Bunung Sibani Magi Matawai Magi Haksang Punamak sacrifice Tobibani